अहानबदा मरुइबा पाउ रिलीफ कैंप ता लैरिबा सिंगना लैंगाकना पीखिबा थाजबा थबकता ओंथोकपा ngairi अमदी वर्ल्ड ओरल हेल्थ मंथ 2026 का मरी लेनना कंगला नोंगचुप सनाथोंगदगी लमसांग लमजेन लमथाखरे खुरुमजरी एसटीवी की मणिपुरी पाव मीटिंग ताबरीबा पुमनमकपु तराम नोकचरी पाव संदोकना पिजरी रिलीफ कैंप ता लैरिबा मियोइसिंग अवाबा कया खांगली मयुमदा करम मतमदा हंजिनबा फंगदगे हाइबसिना मखोइगी मंगलान ओइहौरी लैंगाकना पीखिबा थाजबा थबकता ओंथोकपा ngaihौरी हिरामसिदा पाउदम अमा अइना होजिक लैजरीबा मफमसी कक्सिंग डिस्ट्रिक्ट की मनुंग चनबा तांगजेंग मंगजिन हाइना खंगनरीबा मफम असिगी चिंगी नापोम अमदा अखोई रिलीफ कैंप ओइना हांगगा लेरंबा यामना पुली नुंसिनिंगाई ओइबा अदुगुमा मफम अमदनी हौखिबा लिसिंग अनि कुनगो हमदोइगे मेगे तांग अहुमदगी थोरखिबा मणिपुरगी पामदबो थौदोक असिना कांगलु फुरुपकी खेनबा लेइतना पुंसी हिंगनबगी दमकता लांजेनदुना तोंगान तोंगान मफमदा चंगदफम लौदुना लेरिबा रिलीफ कैंप सिंगदा लेरिबा मियोसिंगना खुदोंग चादबा कया थेंगनबा ngasisu adumak ISTV news na thengnarakli chahi ahum pharakadroba matam asigi manungda lanjena duna leiriba miyoising asina ngasi phawba makhoigi khoiri nawpham taba maphamda hanba ngamdriba asi karigino haiba wahang asina makhoigi achauba wahang oihori relief camp asigumba mafam asida leiriba miyoisingna ana ayek yarokpa laik la su tamba amasung saba thakpana chingba हिरम कया असिदा ngasi phawba miyamga mimanana leibagi fem adu uba phangdri asiguma fem asida relief camp asida leiriba miyosing asina ngasi phawbada kari kari khudong sadabasing thengnari haibadu ISTV news da wafum kaya phongdorakli अखोइना लेरी मफम जिसु मिगी मरम नि सरकार की मरम जुनते अखोइदि इसागी इरम दमदुदा हंजिनबा पामी अखोइ जे करम मतमदा हंजल हंदोइनो अथोबा मतमदा हंजल हनबियु अना एक खुदोंग सादा बगिदि सादा ngata ngaire manung channa leirabani na adigi चाबदा बोइरो थकपदा बोइरो होय हुजिकपुदि गवर्नमेंट खरगरा साखथुंगबुदि फंगले अदुइसु लौसिंग अमा करिम उदबनिना ngasai moina piraiba paisa sinaju konaba natabaniना adum awabada adum haptana leira khoi sahi ahum je dum adi paisa phange sang naina matam naina phanghandaba thamai mangda tang manga deina kunbho mangna sumai matam sana ma phanghan biba adumai sum khaga tawbiraga de kharasu phagadaba awaba kham theng kan phangba haitare nong ching tarakpada oiro ngang ha nong tarakpada su lele kem sa mong tadre haba haidi semjin ba sajin ba sisu adum semudi semjali sajala du mafam jaga ne pikpa ne mi yambani na ado khodi athuba matam da khodi isagi iram dam changhan biyu khoi kende MLA si lae marak ta dum moina sum awal pa dum yengjile adi akhona lairiba kaksingi kano sina su dum yengjin be dum marak ta dum laaga yaraga di lairiba IDP singsigi kon singsigi koi nupi singsigi kon amam tang pibiraga senthok lambi gi yengbiraga sarkar pibiraga di khwai nuai jagani hojik sariba kon singsi akoi gi pimsa hariba akoi gi NGO group ki koi kon mari me yawi aduga lemhorba kon singsi thangnaba laikai amadi laikai atopa laikai dagi kon je वायरगा कोई थागी अवाइमन पीरगा साबने इलेक्ट्रिक अप्लायंस हाइबा तारे सी कोई कितंग खुदोंग सादे सुगुमसिंग से कोई कितंग मियंग संगनिंगी IDP सिंगी दमकता कोई मतिंग पांगा कोई वॉलंटियर होइना कोई कथो लाक्सेबनी अदु मसा मसा की पोफम लमदम सिदा कोई सरकारना कोई हंजलनगनी हाबसे कमिटी की साइड के जो कोई हाइनातना थागसरी यारगदी कोई अथुब मतमदा हारिबदो कोई थबक तो ओइन ओंथोकपिरगा कोई की वाहिन नतबिदा कितंग थुना चंगबा यानबदा सिक्योरिटी डिप्लॉयमेंट तौरगसु करमबा पॉलिसी तौरगा कितंग थुना चंगबा यानबगी लंबी से कोई सरकारना कोई होनबिगनी हाबगी थाजबदो कमिटी साइड से कोई थमजै असुमना हौखिबा लिसिंगनी कुनगो हमदोइगी मेगे तांग अहुमदगी थोरखिबा थौदोग असिना मरम ओरगा पुंसी हिंगनबगी दमकता तोंगान तोंगानबा साफगदब मफम सिंगदा चंगदफम लौदुना लेरिबा IDP इसिल नाउ सिंग असिदा मतमगी मतुंग इना मियोइ कयाना मखोइदा मतेंग कया पांगदबसु ngasi फावबा तंगदु लेताबा हाइबा अदुदि ओइबा ngamdri karamba matamda makhoigi khoiri nawpham taba mafamda hanjil hangedage haiva asina makhoigi nimit khudingi manglan oiduna leihori security ga loinana makhoigi mayumda safagadaba mafam sing aduda hanugumna hanjil hanba thabak oina onthokpa asina makhoigi thamoigi pawdam oihori asigumba phibam sing asida kanana karamba matamda makhoibu mayumda hanjil hangedage haiva asi mayam punna yengminaba tari ISTV pawgi damakta cameraman G Gagan Sharma ga loinana pawdam jariba Kumar Jirwa hingbam Tangjeng Mangjin Kakching District World Oral Health Month lising ani kun gataruk ka mari leinana ngasi kangla nongchup sana thongtagi Oral Health Awareness 10K race amadi 3K fundraise Director Health Services Manipur Dr. N Hemant Kumar na lamthakre
A happy mouth is a happy life haiba theme da National Oral Health Program SHS NHM Manipur na Indian Dental Association Manipur State Branch ka khusham naraga shinba oral health ki matang da paujel pu balam sang lamjel aduda nupa amadi nupi lamjel loi kya na saru yaduna 10K race na Kangla Western Gate gi gari punya Honda mapa fauba yauraba matung BT Park ta panthungpham oiki 3K race na Hodam Leirak Fauba Chelaba Matung BT Park ta Panthungpham Oiki Thauramashi Pangthopgi Matang da State Nodal Officer Oral Health Program Dr. Punima Nandina Chahi Khudingi World Oral Health ki Thauramashi Pangthopgi Maramda Oral Health Maru Oi na chin gi lainagi anaba ashi miyamna khangnarabasu yamna ka hena luna launa dabana kona laina makhal kaya naraktuna khudong chadaba kaya oihanba maramna mashigi matangda mapung phana khanghannanabagi pandamda pangthokpa lamsang lamjil ni haina phungdoki Maning thangga nakal lagi Auji langkah krek pun Auji langkah krek Maning thangga sahita ki thorok juga dari sini atau mengatang Jadi napa missing jauh Aku langkah krek mayam Ni pun kena waktu khang bagi kerja jadi khang ada tu yang menung yang nak khang dah betul hari ya abu ni lagi tak juga pada malu harus ya sini cim lagi ya sini lu hawa kedua ni betul jadi ai sini lagi konti kat lagi so mana kita tak lagi ai merasa lagi ni macam ai lewa macam mana lewa sana kada ni tu aduh ada dana tapi ada aduh malay ya ai hon no ai tak ikai ba aduh mama malay ni nak aduh mama aduh masuk ada dia aduh dana tanah ya tinggal dia amang sing dah boleh khoi loi na mu ko a ha sing bu oilo na ra ga di a thabe ngan to ngan de na ko en na le ha de ta ba ta ba de ai business bu oilo de gi ai tha ba sa ba oilo mo ya na ra ga di ta ta to na ra ba ni na ai problem de lai na ko di mem kun mu wa ta du ma mem si lai ke si ma mem si lai ki nga thok na ba gi ta ma ta a ko na nau na han de ngan na na ba sa khang to ga di a ko na present to bu tu ngam ni a na ma gi awareness se ki sa na bi si Chahi hum phazilaglaba relief camp ta leidiba miyoi sing lengak na thazaba pikhiba matamgi manungda mayum da hanjan hanbiu haina chanura lamchinglen kanglaipak CLK gi president Chingshubam Pakpina phongdorakli wafamasi chanura lamchinglen kanglaipak CLK na relief camp ta paring naina chatharakpa relief material sing khushin nabagi makha chatharakpo oina CLK gi kunthra humdoi shuba foundation de ga mari leinana Kaksing district ki manung channa leiba Tangjing Mangjing da hangliba Mangjing Youth Development Association Relief Camp amasung Mukta High School Moirang da chana thangnaba polam sing mating pangkibaga loinana wadi watai shana duna IDP sing na thengnariba awaba da saru yabagi thoram da phongdokhibani relief camp ta leiriba miyoi sing maru oina yum pandriba nupi sing na makoi gi tungi punshida masa gi senthok lambi amamam leinanaba kari tawba yabage haibagi matangdasu khananainaki relief camp ta leiriba miyoi sing na sizinanaba cheng hawai alu tilhau achathau thum hawai hai mahina chingba kaya mateng pangki khongchada duda chanura lamchinglen kanglaipak CLK gi thongmi singbu relief camp ta leiriba miyoi singna thagat pa phongdokhi chanura lamchinglen kanglaipak CLK gi president Chingshubam Pakpi chanuna relief camp ta leiriba miyoi singna hojiksu awaba khudong chadaba kaya mayoknari irang asi tapthaba oina ubadi yai adubu relief camp ta leiriba miyoi sing masa masagi yumda hanjenba ngamdriba faubadi makhoi gi awaba kokloi athuba matamda IDP sing mayum da hanjin hananaba lengakna thabak lokhatpiyo haiki Kunthaga humdorak sururakpa chanura lamjing kanglaipak CLK gi foundation de na lakpa asida sarkar na ju atuba matamda relief camp da leiriba akoi gi IDP sing achibu yumda thuna hanjan hanbiyu haiba wahai asi thamjari aduga loina na ngasi chanura lamjing kanglaipak CLK gi foundation de na lakpada kanglaipak asida leiriba ichil inaw amadi akoi gi maru oina ngasi Idul Fitr akoi gi maitai pangal ichinaw singdasu chanura lamjing kanglaipak na yaifa pawjen pijeri paugi marak thana timba bre matang lausari
Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Mission Open. Scientific Excellence Academy CNA CUET UZ Preparatory Course 2026 Lakliba Mars Kulumdoi Thokjuragani. Mamangi sahi singda All India ki number 1 takraba college singda admission phanganba ngamkraba institute ni. Counseling, study materials, interaction program, mock test asina chingbagi kudong sabasu phanganjari. Mafam Kaisampat Hodamnarak near traffic point opposite oil pump. Office hour 3 p.m. to 7 p.m. NEET Achievers na sinjaduna lakliba Mars ki tangkun gahumdoi diki NEET UZ English ngani kun gataru crash course ama Future Roots Edu Academy na sponsor tawjaduna full scholarship ta hauseragani NEET ki experience leraba faculty and mentors singna last minute quality revision probable topics and questions discussion weekly test and exam tactics na chingba course sida cover tawjagani matam gi nungsi nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Free ENT consultation camp at Siza Urban OPD Lakliba March ki tarik kunga humdoi dagi kunga nipan phawba Siza Urban OPD kay sampata free ENT consultation camp pangthok chagadauri adom na nakong naton amadi khanau ga mari leinaba nungaitaba leibiragadi Siza Urban OPD kay sampata numidang pung mga dagi pung 8 phawpada lakpiduna khudong chaba silobi ho akupa marol gidamak Siza Urban OPD kay sampata paw phawiro Tada! Hindi magkigano. Alam mo tamo, sige yung se, next time tinacheksin na lak sila ka tamo ka banine. Tadarang se, juhar habaga am takitarbo. Asum na, mayam na machalbog na option lugum. Masige yung masibog, aso yung antok ka dapat agi. Next time napseli. Next time juhar habating matok na nabasim bani. Zaman technology siya naman na concrete katok na tinago matanda. Kapag amok na henggal adli. Next time strength is in the quick. Break matung amukahan na taram na ukchari makhataba pauda All Assam Manipuri Students Union Hozai District Committee na sinduna hayeng fawba chathagadaba taramathoi shuba yausang kumhai lishingani shubna kungataru Hozai gi bahutali da haudokre haudopagi thauramda Manipuri Language Advisory Board Sahitya Academy New Delhi gi member Dr. Kangkhangamam Nayanchan Assam amadi Manipur gi saknairaba miyoi kya susaru yaki laikhidrava Amstru General Secretary Longjam Amal amadi Assam gi laikhidraba saknairaba Shaisakpa Jivan Gar ki mafamda Hozai jailed Parisha member Ketrimeyum Jivan na luchingduna haika laika tamki yausang kumay asida Hozai gi club kungo humdoi amashung Barak Valley gi Jari Von Volleyball Club su sharu yaki Lushilak padamaru vipaushing amukahana pizari. Relief camp ta lairiba shingna laingak na pikiba thajaba thabak to onthokpa ngairi. Amadi World Oral Health Month lishingani kungataru kamari leinana Kangla Nongchup Sanathong dagi lamsang lamjel lamthakre. Hozipawgyo na Istv na pizza Manipuri pang matang solution jari mneng tabiram liopum na magpumukana kurumjari.